ngasi numida waram phongkhiba tungan manipuri sifong amasung thokhiba thawdo wathoksingi maruibi I pausing mayamna thamjagi ahanbada manipur lengana jiribamgi boro bekra subdivision the force thazin mangamdana leiriba si aduki matik penadre jiribam district ki manungda khwaidigi hena irang thokliba maphamasi boro bekra subdivision na konba maphamasini maphamasi da leiba mi tai kya Kuki theory singna bomb amadu numai kapsindunu yum kya mai thadana mohan khrabani hariba maphamasi da haujiksu boro bekra police station ki manungda leiba mi tai samag ohum leiduna ngamkhai ngaktuna leiribani hariba maphamasi da state security force thajin biduna ngakshinbagi thabak lokhatpiu haina praja miyamna haijarabasu haujuk phawbu manipur lengana state security force thajin mangamdana leiriba sibu jiribam prajana atuki matik pendaba haibdu oire pausi asida jiribam gi praja section kyari gi phongdorapgi matung inadi irankal liba boro bekra subdivision asida ahanbu oina state security force humfu ani subuda chamaga ohum thajinabani haiduna jiribam da tharakhiba lekhe aduba tharakhiba state security force kangbu asi haujuk phawbu boro bekra subdivision da thajin bidana leiriba sibu atuki matik pendaba phongdorakli Praja section kyadi ki makatana phongdorakpagi matung inadi haujuk boro bekra police station ki manakta sangjafam lawduna leiriba simiyoi samag ohum romni makhoi jiribam district headquarter da sukthok thulukloi shirabasu sinangam khai ngaktun leigani adubu manipur lengana matik sab state security force thajin biduna ngaksenbagi thabak tawbiyu hainasu kiyara khana phongdokhrabani adubu lengakna thabak oina pangthoktuna leiba sina mafam madura leiba khunja sing aduki matik penadre yamna nuwaitribide mafam madura ngamkhai ngaktuna leiriba miyoi sing adu kari sari thakli ana ayek yawbra haibigi matangna manipur lengakna ngasi phawba yengbiduna leiri mafam adu yawba lambi gi fibam phatrabasu security force ki kangbudi adumuk sangmayai maduna hauju phawba matam maduda mafam madura state security force thajin bidana ngaksenbagi thabak lokhat bidana leiriba si ngamkhai ngakliba khunja sing sijaro haibaga sap mane haidi panbe yabali ngarang tripura da leiriba mitai lup kayana tengbang polam kaya mafam madura miyoi singi tamak ta pikhiba leiri haidi atopa pawmana July 9 Rahul Gandhi Imphal da laklaba yari Congress ki lusingba ama oibata natana opposition leader su oiriba Rahul Gandhi lakliba ningthokaba numit July 9 Manipur da lakpa yana leiri Lok Sabha Mikhal matungda leader of opposition oina hapkhraba matungda handak lakadoriba sina Rahul Gandhi ki ahanba Manipur khongsat oigadori Manipur Pradesh Congress Committee MPCC manungdagi phangba pawgi matungina numit asida akanaba charter flight amada Rahul Gandhi na Imphal thunglaraba matung jiribam da hana sakani mafamadu haujuk oiriba phibam singi matangda mahakna kupna yengsinbaga loinana lanjennariba miyoi singa hakthengna unaduna wari sanagani tongda Imphal da amuk halaga MPCC ki lusingba singa unaduna wari raba yari Chusampur district susatlaba yabagi thajaba lei haidi atopa pawamadana Jenims ki director Debengi thabakki matam ngasi loikre NMC na piriba rule ngakna matik saba miyoi director hapiyu students association Kanglaipak ki Mairadagi makhatana topa pawkhra Jawaharlal Nehru Institute of Medical Science Imphal ki director Dr. L Deviana director oina thabak pubagi matam ngasi loiri anauba director khananaba National Medical Commission na piba kanglon gi matungina Jenims ki matik saba professor singi maraktagi director hapiyu mapalagi miyoi amata director gi phampiba yaro haina Jenims Students Association ki maikaidagi mari lainaba singda takshilakpi Manipur Press Kapta Paumi Singa ngasi unabada association asiki president Ningthaujam Dinesh na Paumi Singa phungdokhibadi Jenims ki director Debena maki matamda Jenims ki damag lawkiba thaudangbu association asina thagatpa mari ikai khumna phongdoksari loinana anauba director khananaba NMC na piriba rules ki matungina yamdrabada associate professor oina sahi manga puraklaba matung sahi manga professor oina thabak toraba miyoina director oigedabani mamangda criteria sudaba miyoi singna director oikiba matamda mahairoi singna khudong sadaba madi pendaba kya thinaki mamangna thokiba sigumba amuhana thoktanaba lengaki mari leinaba authority na thabak lokhatpiu haina su phongdokhi atopa pawamadana security force na khulai kya fagale national highway 2 da pochai puba gari kya Imphal yorokre Security Force ki kangbuna Kangpokpi district ki mapam kya da thibu humbi ki thabak sathabada khulai kaya marum fagat pangam le haidi police control room dagi phangma paw gi matung ina di fagalaba khulai singa du di 303 ki rifle ama magazine ama 12 bore gi single barrel rifle ani
HE 36 hand grenade ani magazine ga konana 9mm pistol ama kap yariba maru taret ahangba maru ani ga loinana motorora set amaga fagal haidi nakala maron national highway kuntra ga taret imphal jiribam lambi da pochai purakpa gari sani go humdra ga taret amadi national highway ani imphal dimapur lambi da pochai purakpa gari samaga marfu ni pan security gi akan section thorang loinana imphal yorokre masiga loinana security gi section thorang lokhatpa oina tuan ba mafam samaga kungani thoida checkpoint sing hangdokhi baga loinana singnaba miyai humdra ga mari gi mathakta wohang pong satakhi aduma pu thoidokpa mi phami pungi pawdi lekhidi haina manipur police control room digi thadorakpa paw amana haidi amaromdana nongma panba khudingi laifamlen sit sengbagi tharam ngasi digi hawdokre nongma panba numit khudingi lamdam sida leiriba laifamlen sing thong hangduna miyamna inat lining kannabigi wakhalon ama sandokpa hawnabigi panamda kanglei ngaklauna ngasi ingen gi nongma panba numita singkhai singda leiba lining thau singkhai apanbagi khubamda lamtu sengdokpagi thoramga loinana laifamlen sit sengba paujel khonghaugi thoram pangdokre ngasi pangthukiba lamtu sit sengbagi thoram aduga madi leinana kanglei ngaklaugi thongmi boni nongmai themna phungdokhibada ngasi degi hawdokhiba laifamlen sit sengbagi thoram asi laifamlen thong hangduna kanglei khunai khunjau laijaunabi panamda pangthokpani laining thau singkhai apanbagi khubam senariba selungmana sayol amada irai numit amadi numaijung khudingi thong hangduna thawgal tawbirambabu ikai khumnabu uttuna kanglei ngaklogi maikeidigi taret senja kachaduna ikai khumnabu utki political activist sapamja kanglei pana hairangoi pambi thaduna ngasigi thoramadu hawdokhi hari atopa pawmana Manipur nong suba khara lepkhibadagi isaugi phibam khara fagalakpadagi mahuksagum satukdasin taunare Manipur nong suba khara lepkhibadagi ising isaugi phibam khara fagalakle mahuksagi phibam na tapna hanjilakpa hore singjamai oinam thengle mapada torel torban kairambadu miyamna thingkhibadagi manaknakpada leiba mafam singda ising thomjilamba du tapna hantakre singjamai makhadagi horaga oinam thengle okram laikai waikhom laikai wa kanchipur na singba Impal More Lambi ki saruk sing ising thomjilamba du handakhibana haujuk lambi asida mausagum gari satoksin tawba yare mausagum lambi gi mamanga madi maning da leiba dukan sing thong hangnare ngasi phawbada mai tampham sang suti lakhokhibana school college sing hangnadre aduma pu tha asigi nipani gi school college sing thong hangduna mausagum lairik tamba hawgadori atopa pawmana apokpagi imagi mingda haiba thimda forest department sinduna ulak ama lising nifu thanaba panam thamli bisorjit ek par ma ka naam apokpi imagi mingda haiba thimda humdraga manga suba ban mahasab 2024 gi thoram manipur lenga ki forest department sinduna lamsang AC gi manungsanba lamdeng makha lekai dinga si pangtokre thoram madura manipur lenga ki Environment, Forest and Climate Change, Power, Agriculture, Science and Technology Minister Thongambi Sorjit Lamsang AC gi MLA O Sorokhabam Rajan, Special CS Forest and Environments MIS Khan, Forest Department gi PCCFN, HOF, FS, HIS Sabra, IFS Forest Department gi APCCF, Shaurafai Basum, IAS, CCFL Joy Kumar, IFS Central and Northern Circle gi CFSU Oiriba Special Secretary Forest and Environment RK Amarjit IFS Western Circle gi CF Gaitholu Thamai IFS na atoba mitunglen sungwena saryaki thoramga mari lainan Minister Bisorjana Fongdokhibida miyoibana sakholakpagi matungina uwa Yandaba Yadaduna Yantali, Adubu, Madugi Mahut, Sinanaba Anabu Usara Tazin Badi Taudi, Madam Sin Awat Padumin Sinanaba, Ban Mahasab Taramasi Leva Sidat Langana, Apok Imagi Minda Usara Kror, Ama Lak Nifu Tanaba Panam Tamli, Minister Makataradunai, Aigi Lady Bama Pam the Imagi Minda U Amamam Tasi Habisi, Ekoibu Pokpi, Yopi Takpirapo Imagi Minda U Amamam di Tarasi, Aduga Hingliba Ekoi Kudingi Isai Sagi Ipok Numita Usara Amanatragan Ani Marup Mapang Sing Loinana Taminarasi Maduna Environment Kan Marat Hogdang Loba Hybrid Oigadorivane Foresta Sochilakliba Si Men Kanabahonasi Environment Honglakliba Sing Kananaba Sustainable Forest Semgasi Uama Yanbada Usara Taratasi Uyan Batarasu Foresta Paupiraga Yansi Forest Ngakpa Walagasu Sing Danatana Tampaklas Forest Semgasi Environment Canvas Equig Itaudangni
ngarang lan ki bang asi sum thoklasi aikhoina nungai na bani haiduna America Japan honglagu nungai bang amloi ki minister na makata na hai sokholaba America da insang lanaroi aikhoi giri insang lanaraga samina bagi sanabi lei aduga aikhoi isagi lamda leibana khwaidigi nungai aduna aikhoi puna iramda masida puna hingminasi thoklibi rang asida wakhal fathaminaraga penadaba sing leiraga su malemgi mafam khudingda lan thui lana thengnariba ani amang boigani atopa jati de suna koina sokani adona wakhal fatharaga puna hingminaba honaminarasi makatana khana nainaraga irang si lusina na honamina saiki thoramgi sarwa moina ima lai kholembigi laibungi akoibida usara kya su thaki amaromna kuki sing sana thanaba polam sing phangdabagi awaba mayoknaba hore tongan separate administration pigadabani haidun akanba khongjang sangsindun hauju phawu demand toba leptriba manipur gi kuki singna taba mafam sana thanaba polam sing phangdabagi yamna sauna awaba mayoknaba hore haidi pausina hai hauju kangpokpi district ki manung sana lairiba cycle da miyoibana hingbana nomara tangai fadana sangdaba yadaba polam sing phangdabagi awaba sauna mai onare mafam adur lairiba sana thanaba polam sing yonba dukan sing thonglonare masigi mathada passenger puba gari sing su petrol amadi diesel phangdabagi awaba mayunaduna service tawba leptuna lairi haidi amaromdana dinamanina sareng masa mai pakna puthorakpa bu siemna thagalakli Manipur sareng masa puthokpa sauna mai pakpa khongthang ama oina Department of Fishery gi miyeng makada paikhatpa sareng project ta Thobal district ki tentha khunauda leiba laimayum dinamani singhana mai pakna forest asibu paikhalakpa ngamada Manipur gi minister N Beren singhana thagatpa phongdorakli se minister microblogging site X ta thagalakpa post amada mausadagi leiraklaba tanglaba mitei singya asengba Mitei sareng bu amuhana masa ulhanba ngamduna puthorakpa thagatpa phongdokli masiga loidana sareng project asida yawriba mipum kudimaki mafamda su CM na nungaiba phongdorakli atopa pawfrana Assam da hojik thoklibi ising isau sina maram oiraga sihiba miyoi masing yankai gi nithoi sure Assam da hojik thoklibi ising isau sina maram oiraga ngasi phawba sihiba migi masing yankai gi nithoi sukre aduga miyoi kunga mathoi ising miyoi kunga mathoi lising taraga humdoina hojik isau gi awaba nangnuna lairi Assam State Disaster Management Authority ki matungina haukiba pung kunga mari asida miyoi manga amasu laikre masi tharaga hojik phawba sihiba migi masing yankai gi nithoi sukhibani haidi District Administration ki maikaidigi puna district kunga mari de relief camp sangaga taraga manga hangdokhibaga loinana miyoi lak ahum lising marfuga taruna sangjapam lauduna laidi haujuk phawbagi oina khungang lising ahunga saniga nipan ising isau sina sogale masigi matakta Kaziranga National Park and Tiger Reserve yokpa sha kuntraga mathui isauna maram oiduna sikre Kaziranga National Park Authority ki maikaidigi haujuk phawbada lamgi ok kunga homdo irakna duna sikre loinana taret amana laikana bangamdana laikhidre haidi Makasa tharakpo oina topa pawmna Lanai Hospital amadi shopping mall sing masagi parking thamdaba yararoi State amadi National Highway ki nagyeta unauthorized oiba mawngna parking oiba khudaktagi atingba thamkre Panapau sirigi Impal West Impal East District ki manungsanba Impal Municipal Corporation IMC konba mafam singda lairiba Lanai Hospital sing amadi aso shopping mall sing punama makhoi gi masagi oiba gari parking thamnaba Transport Director na sirol ama thoktuna khangan khibaga loinana State amadi National Highway gi nagyeta unauthorized oina gari parking oibisu athingba thamkre Manipur Government gi Transport Director Dr. Nebidita Lare lakpam na thasi ki mangada tuan ba sirol sing thoktuna mataki wapam sikhangan khibani Director na thokiba office memorandum amada Impal East amasum Impal West ki Impal Municipal Corporation IMC na kon mafam sing lairiba Lanai Hospital amadi atai commercial building sing khudam oina dukan sing amadi shopping complex sing na makoigi patient party sing gi pochai leiba lakpa sing na purakpa gari sing gi parking area masa gi lamgi manungda thamgada bani atai public area da thamdana asat awokta apan pibi yaro hedi Lanai Hospital sing amadi shopping mall sing na masa gi parking thamna buapa masi Traffic Regulation and Parking Committee TRPC gi chairman su oidiba Transport Minister na share lauduna Mamang Thajun Tragani Thoida Phamkiba mifamna warep laukibani hadi Transport Director sina thokpa tongan sirol amadasu state amadi National Highway ki nagyeta unauthorized oiba mongna parking oiba khudakta athingma thamkibaga loinana parking oiramba sing district administration amasung police na
ताकथोकपगी थबक चथरगन हैरि थासुगी मंगादा थोकिबा ऑफिस मेमोरेंडम मदुना स्टेट अमदि नेशनल हाईवे की नागयेत अनऑथोराइज ओइब मोंगना पार्किंग ओइसिनबना लंबी असर अवोक त खुदोंग सहंदबा ट्रैफिक त अपमना पीबा मदि एक्सीडेंट थोकनबगी असोब मरम अम ओहेलकपदि अतिंगबा सि थमनबा वरेट लौरपने शेरलदुना मखा तारदुना न्यू सेक्रेटरीट बिल्डिंग ममांगना लंबी की मतायदा पब्लिक पार्किंग अमा हांगदोनबा एप्लीकेशन अमा पिरकपगा मरी लेना कुपना खंगनरबा मतुंग अतिंगबा सि थमबने हैरि अमरमदना पॉपी थाबा मदि उसीद ताइनबगी महूत इसाउ थेंगनबा लेंगना वखल थदबियु ज्यानंदा मियोबगी सिविलाइजेशन तुरेल मपान हिंगमन ख्वाइदगी खुदोंग साइ हाइदुना तुरेल मपान तानरमे दुबो हौजिक्ति तुरेल मपान खुंदाबद मिपाइनबगी फिबम अमा लाक्ले इसाउ हेक थोपगा कुकीना पॉपी थाबा मदि उसीद ताइनबगी महूता एक्सपर्ट सिंग तानदुना इसिंग इसाउ करमना थेंगनगदगी हाइबरोमदा लेंगना वखल थदबियु हाइना नेशनल पीपल्स यूथ फ्रंट्स NPYF की प्रेसिडेंट लाइतोंजम जयंदना फोंदोरखली वाफमसी NPYF की प्रेसिडेंट असिना इम्फाल ईस्ट की मनुंगसना लैरिबा खाबै सोयमदी खोमैदो की इसिंगना थोमजिलिबा मफमसिंगदा येंगसिनबगी खोंगसत फोंदोखिबने कोंगबो तुरेल की इमाइना पाथोरकपदगी इसिंग थोमजिनखिबा मफमसिंग येंगसिनबा दुगा मरि लैदना जयनंदना फोंदोखिबदा हंदक चुरगलिबा नोंगसिना मरम ओइरगा तुरेल मपान लैरिबा इम्फाल वेस्ट अमदि इम्फाल ईस्ट की मियामदा इसाउना साइथेंग क्या पीरि स्टेट असिदा थोकलिबा कन्फ्लिक्ट असिना इकोनॉमी सोथदुना लैरिङै सेरक्ता नेशनल कैलामिटीना अमुक साइथेंग पीरिबसिगी ग्राउंड रिपोर्ट सिंग लेगाना मरिक सुमना लबियो इसिंग इसाउसिना सुगलबा मियोइसिंगदा खरादा ओइरबसु कॉम्पेंसेट तौनबा डिस्ट्रिक्ट एडमिनिस्ट्रेशन अमदि मरि लेनबा अथॉरिटीना थबक पैखतपियु हाइना सुमागना अपील तौरक्ली लोइसिलकपोइना तोबा पावमना हु थकपदगी नुपा अमा लैखिदबगी थौदोक नुपीदुना थखिबा हुदुना मयाक यावदबा असेंबा हुरा हाइबगी सिंगनबा फोंदोरक्ली थासगी सचत अहुमदा नुपा अमा हु थकपदगी लैखिदबा थौदोक मरि लेदना माक हु थकमिनखिबनि हाइबि सिहौद्रबि नुपीदुना थखिबा हु अदु मयाक यावदबा असेंबा हुरा हाइबगी सिंगनबा लै हाइना मयांग लांजिंग नुपी सेमग सगत मरुपना थदोरकपा सिरोल अमना फोंदोरक्ली लोइनना प्रिंट अमदि इलेक्ट्रॉनिक मीडिया की इसिल इनाउसिंग अरानबा पाव फोंबिदनबसु अपील तौरक्ली मयांग लांजिंग नुपी सेमग सगत मरुपना हौखिबा जुलाई अमनि थोकाबा नुमिकी नुमिदांग पुंग 3 रोम तारकपा मतमदा अबुजम अनिल कामन अमु अपोक्पा ए जोय मयांग लांजिंग तानिंगदा लैबबु फोन तौरक्लगा काउथोकी नुमित अदु माकी इमुंगी मियोइसिंग लोइनना लबुक थबक सुरबा मतुंग कारक्लगा पोथारिङै फोन तौरक्तुना काउथोरखिबने माना थोख्रबा मतमदा मसखंगदबा नंबर अमदिगी इमुंग मनुंगदा फोन तौरक्लगा थौदोक थोखमदा लाक्नबा खंगलखिबने अबुजम अनिल कामन अमदि अयेकपम संगीता मखोय एनी पुना फुमलौदा लैब सिजनद्रबा ऑयल पंप अमदा नुपीदुना पुदुना लाक्पा हु जेनी थकमिनखिबनी खुदम थेंगनखि मखोय अनिमक हु थकमिनै हाइबदिगी मयांग लांजिंग GP की PBF टीम की मतेंग लोइनना रिम्स द पुखतुना लेकनखि अनिल कमन जुलाई 3 की अंगन अयुक्त रिम्स हॉस्पिटल लेकनबा ngamdana लेखिद्रबा मतुंग थौदोक थोकम अदुदगी तोंगानबा बोतल मनुंगदा हिगोक मसुगी मही खरा यावबा बोतल अमगसु फंग ngamखिबगा लोइनना मखोयना ओरमबगी मफम थेंगनखि मरम असिना नुपी अदु अनिल कमन थखिबा हु अदु नतबा अतोपा असेंबा हु अमा थकलब्रा हाइना सिंगनरखि मरम नुपी अदुना ओथोकपदा हिगोक मसु यावना ओथोकलमखि मरम अदुना पुलिस रिपोर्ट अमा तौदुना स्पॉट इंक्वायरी अमा सथानखि अनिल कमन मयांग लांजिंग GP की BBF की मेंबर ओइरिबने माना लैखिदबसी माइके असुंगी मेरा पाइबि लुप अमा ओइना नुपी अदु अमति नुपीदुगा लोइनरिबा कांगबुसिंग अदुगी मथक्ता सिंगनबा क्या अमा लैतबनति मखोय अनिना हु थकमिनबा मतमदा तोवान बोतल अनि तारमबना मरम ओइरगा नुपा मचा अदुदा पिथकलिबा असिना जंगल कटिंग की शक्ति लेबा पॉइजन अदुगा नुपीना थकलिबा असिना असेंबा मयाग यावदबा हु ओइगनि थाजै मरम अदुना थौदोसी मखोयना लाक्तुनदुना थोगलबरा हाइबगी सिंगनबा क्या लै हाइरि लमसांग पुलिस की मैकेरी असौब मतिंग पांगबिरि मरम अदुना अचुंब सोयदना पुथोकपिदुना मरा लैबसिंग दंडी पिबिगनि हाइबगी थाजब थमली अमदि असुगुम थौदोसी मतुंग अमुहन थोक्तरम मरि लेनबा अथॉरिटी सिंगनसु असुम लंगला लंजिन पुथोकपिदुना मरा लैबसिंग बुदंडी पिबियु हाइना सुलुप असिना फोंदोरखलि दुगा हौजिक ओइनदि म्याम पाउसिसु मतांग से लुसिनजरगे अमसु म्याम पुना नौबा अपडेट ngamiनसि।